I sama school sige senior mo ina ay giming tomtin class 12 hours tagini ay sama mayangi mihut sinjaraga ay wafam khara thamjage akoina taliba dimana sidi akoi principal gi behavior je pamdabadagi damangta principal gi behavior je semdokpiu haiba matamda akoi gi wata bi de director gi manakta chalaba matamda director ga principal ga wari sanaraga akoi gi apambodo purake hairbo bokta ngasi boba numi humni sujala aji bokta director ga principal ga wari sanade haiba paw ma tajabadagi akoi khongjang ase asi yona changjalakpani maram aduna akoina hoji pami ba dimana sidi principal asi makha dana leiba pamde akoi mana principal oibase matik cha de haina longje aduduna akoina sigi wafam aji thambira matungda asaw sangna tabiraga akoi gi dimana se pibirakani haina thajai ado pibirak tribokdi akoi khongjang ase sungan haloi haina adumaina lepsaraga leijabani akoi gi principal ama oina satra da season agadaba language ama season abirakta Satra amana lam lapna laik tamakpa matamsida lawai macha nangdi lawai da tamuyadra haiba language ama adugumba kaya ama sizinaba adagidi ana ek leiba matamda nangdi kaidobagi school kara ino adugumba da loina adumaina chairaga leiba yengdi yengsanbidaba adugumba da loina kano tawraga lei aduduna akhoi magi behavior pamde mamang de gizu kaya ama tawraga lae thokiba thodok singda akhoi adum phajalaga leire ado handaki matang jidi parents ta ju application pikhatpa matamda segairaga langthokpa nabagi medical gi document jing segairaga langthokpa adu mawalogde nang kanano nang kari oiri khodi principal ama oiraga adugumba language kaya ama sizinarapoda akhoi nungaijadadana khongjang ase asi yongna changjalakpane haina thamjaninge 2024 dagi lakpirame akhoi di mamang jahidagi sida tamjarakpane mamang jahidagi tamjarakpa matamsida principal gi adugumba language kaya ama je akhoi ju uba phange taba phange akhoi isamakta thoktraga jo atopa satra akhoi gi friend da torpa matamda akhoi ju nungai jade maram aduna akhoi si mayama ji tanaraga principal da hana request tawjaraga adu fawa principal ni request adu tabi dabadagi mawalaude adu tawde haibagi maongda dum laisalaga leibi kaji dagi tholoktadana akhoi gi wa tabi dana adum leibi maram aduna akhoi smain tawraga si khongjanga se changjalakpane na thamjani